Hanmamukta Dangasigi, face to face, Saramasigi, the Mok, Midian Tabiri Singama, Tabiri Singu James, Saruzamna Taramukari, Kono Kurumzari, Asigi face to face, Asigi the Mak, Akogi, Akanara Torumda, Pampak Khumukcham, clinical psychologist, presently working is an assistant professor, Department of Clinical Psychology, Rimsta, Tabok Todang Solobi, Madam Gasi, Hanmamukta de Kogi, so Sida, Langston Birupasigi the Mak, Kogi, Mikey, Madam Mutaram Nukshiri, Madam. Thagachari Diamond TV and Ahama Muktada Inasu, Akwiging a Sigi, viewers sing the Busu, I Econo the Krumjari. Nasiki Toromsi, Equine Yamakana Tamjari, how Kibanumit Karani Sida, Mahiroi sing, Tori Alaga Sizalapa. Aduga not only Mahiroi Katanatana, Hadak Tori Yamagi Sikaralai, Mamang the Su, Mio and Ipuna Kaxing the Tori Yalamagi Todo Tokreb. Mau amaso Torian, we were from Lake, Atopa Mo Sotorian Bagi, Polam Toki than a case if Fanami has ever Duga. I could give Mahiro sing Yauna, Societo Silapa, Marina IDP, Lady Bangang sing the soup, pulling Wakal Nuai, Tabaki Wafam, Imung Manungi problem lay with the Tonga Macamlay. Other than Sigi Hiram Sidequina, Canadian, never get the mark. I could get number 90772820001 Hangduk today, Miam Su Hang Hangbiu, Madukatana Natana, pulling Wakal Marili Nevada. Adungasigi Torom says, specially, I could Diamond donors, no Putok about Toromama. Wizaragasu, Maside the Kogi, Lintoy family, Hijabatare, Aduga Mahaki, Machanu Pahokiba 2015, the Rishikes, Kogi Kumbong the Leba, Zawahar, Nabodea, Bidia Leda, Haribs, Class 10 Karakanangsi, Hang Torogat Marks Lakide, Aduga Magi mark the subject of Kogi mathematics and marks, Karahanda, Kanbamana Tung, the Yamna, Matik Saba Mim Winning, Adubu, Madukudong Saki, the Budimasi, Adumatodo Toki Avatare, Aduna family, Dunasunga Sigitorum, says sponsor over the Sarugabi, Sagam Tagachari. Madam Hamadalak Sagi, Quiggy, Mahiro Singsina. Quiggy Scumba, Quiggy Society we Wakan Galak Libasi, Tasing Mok Masi Queen, Mamma passing na, Angaxi, Sigumma, Lakadoriga, have a security symptoms in Kangba Yabale Duga. I tell you what is Makada Laxi Wahang Hangada, Madam Kumbi. Yamna Nuaje, Sigi Mamangda, Aina Huzik, Sarna Supan Bigiba, Risikeski family na. Sugumba program amada sponsor tawbagi so aichu thagatpa phongdok chari haina haijage maramdi huzik suicide haiba miwe bana masagi punchi luichanjaba haiba sugumba potse akoina yamna thoning daba aduguma laibak thiba adugumba thodok amani and masi sigbu prevent tawba yaba pot amani ngakthok pa yaba pot amani haina mayamna su WHO na su haina ba mayam ama su lere adu oina su akoina society rates in the Hengalakpana Maram Oraga, Akoi Mu Punama, Akoi Mams Luina, Mipaina ba, Sikaram Karamina, Aquina, prevent toxige Karamina, Shidagi, Ngaktoxige Gaina, Haibada, Achoba, Todang, Amaning a Sigi, Nasing a Simaki awareness program, say Aina Tamzaning Badi. Aduda, Shida Shusaruk Yabiduna, sponsored to Birapagi, even Diamond Division, Aina Tagat Pafong Jericho. Society have a potse, Tamok Canone. Society togi haina thuglai ba adolescents da natraga student mayam da thuglai ba mayam se reason mayam amalai ko reason mayam sigi marakta akoina pungning wakhal gi anaba naba miyushna ayamba society se tawgalli ayamba adu oina maksu habdi miyoi amana society tawraga masagi punsi se loichanjaba matamda akoina mase pungning wakhal gi anaba narabni haina adu maksu haibasu yade maramdi atopa reason mayam amasule huzik Risikeski wapam da happy tambigi bado. Academic pressure. Yes. Academic stress. Siso achoba poluma mani. Yes. Achoba polum ne karigino haimatam da. Makoigi huziki stay sidadi. Pukning wakal adudang natab magi emotional magi physical adigi intellectual everything developing stage to oiba. Aduna sige matang se pura develop oiba stage oidaba and mature oiba stage oidaba na maram oiraga. Makoida sige polum challenges se lak matamda makoi ni handle to bahai tabagi. Adungumba yam chawba pot ama adum layeba. Ana makoi na sige mayam se sida phangiba makoi gi emotional pain hai tare. Makoi da pressure ama lai sida gi ngaktangi oina aise kamaina thokpa yage haina waman gi dana thokpa yage haina kalaga adumaina ngaktangi impulsive oiba ek ayambane haina aina adolescents thengnarakpadadi sumaina thamjage adubu akoina di khane angang amana society natraga miyo mana mapunsi luisanjage haina khanba matamda makoina khaliba wakhanse akoina khangde kamaina khangduno akoina kaigi khangduno ma haishu hairamde haina adumaina haibasu yamna thengnei adubu akoina khangadobadi miyo amana society toba matamda stages ahum khak leyeba
ahamada mana ideation wakan nama adum lakani ba la iba wakan se karigino hai matam da aina ngasagi factor habdo academic gi obi even financial gi obi natraga atopa magi mental illness depression anxiety natraga atopa trauma lebagi ko aduna maram oiga pressure mayam ama emotion mayam ama Pishal personal shigi pain se ngak thok na bagi damak ta ai kari tawba yage kan ai shibu sira sira ne gan khan bagi tangkak sodum yawe ba maram di wamanda na thokning bado ko but shigi sti sira di ideation la pada shin heta moi shira ge habadi nate moi shining da bagi pot ama sodum yawri ba shining da gi pot yawri ba ko ani mak ne le shi ko aduga akoina threatening over sti haina amale shigi matung ne lak to she sidana nga sagi awaba potlum do luman gidana ai shinaba kari kari tawba yage haina planning ga to lakpagumba ko adigi karmaina to karamba makhalgi kaino sidagi aigi awaba se puthaba yage haina makoina torpa plan mayam do adubuna akoina second stage ta lere and next stage ta was ne attempts high ko attempts in a third stage ne sige matang sida ni ko sige matang sida ni mana for example ma se ai shirage haina mana thauri bu oiro mana plan to bodo sigi stage di action wina pangthorak to ne ba aduna stage ani khak ti leri ko mamangda habadi magi ideation stage ama threatening stage haiba matam sida mana ulakpa ya ba adugumba symptom sign mayam ama adum ulaga laeba habdi moina ulak to be sign mayam se akoina di yamna line kamba just haibadang nataba ai shininge haibadang nataba atopa mayam ama so adum mokoina sign on adum ulak pa yai for example behavioral symptoms haina ko hana harau nungai na mayam ga pullaga leramba se hek pulak tabagumba adigi masa maton de hek laining opagumba adigi magi mood se karigumba matam da sawbaga se kai hena sawbagumba adigi kitanga haiba yadabagumba adigi hana toram da bagmong mato haitare alcohol da natraga habdi nisa pungsa da kai hena season na charak pagumba ko shugumba adigi tumba chaba khangde loina olak pagumba shumba mayam se macha macha sign haitare adigi akuna preparatory behavior gaina habdi magi pochai singse habdi pithok pagumba mingonda loshale aigi di kanadre ga haina pithorok pagumba shumba warning sign haitare ko si habdi numini humni da natana habdi hapta obe tha ama obe ko macha se pirameba karigumba akoina shugumba sign mayam haitare sugumba warning sign mayam se akoina khangauragadi akoina society prevent tawbada yamna achouba thodang ama yam achouba kanbangam bagi miyoy magi punsi je kanbangam bada achouba thodang ama longni haina sumaina ahamada thamje ka yam nuaje madam yam marik chumna tapire ado mayam screen da so ina uchari besini screen uli besi risikesh ni mana pingeda mama gi tampak tagi sanajar padai class 10 ka ba fawda tonga tonga ba school sing da schooling mathang horok khra matung da nabodia da selection phangmadagi jawahar nabodia vidyalaya akoi khombong da class 10 bok tam badu tung da ai UPSC exam da ai crack to doini khotoni ga ne amna tawjar madu mama ampa gi pressure nang adu to da ya de nang mi wa da ya de kari gi mark sondare no ngang ba chai ba khot pa kari gu mama ta tawde to masana khanghok da na hari bas gi thoki aduna masi kakta sunatan hantak IDP angang akoi gi thokli be irang sigi ha betar irang si manung da lanjeng narak pada leiriba akoi gi angang amana akoi gi tongan ba adugumba thodok taba nuai tab school da class 7 8 sahi amdri bangang amna thori ya laga si gana haira pui thodok thokre pari thokre ngasi khakta gi masi khakta ina tanai tan aduna ngasi gi thorum si da saru ga biu mayam pono manai khoi gi number 9077282001 da call torokanda pungning wakhal wa bagi haitare not only society khaki wana tana ngasigi khoi gi mari leina ba lengsin biduna leiringai matam da khoi gi thorum si da yaubiri besing hojik ta live to lengsin bir liba puna mapusu thorom ahobuda mi 142 live chang birakpa segidam to su thagachari thorom asida ngasigi ai call mathang lokko chaba yabring jage hello mingalai phanga tapiu mingama de lefam habiu phone tawjari be ai ha isam khanong dagi vidyananda sharma sir Vidana ngasigi thamjari ba topic puning wakhal gamari leina ba koka khoi societal case me amla isidani ado khoi wafam topic si khangbi ramani hai tare kari wang hang biningi ta khoi gi doctor dai na hangjaning ba amna khoi gi isa khoi gi mi ngang pa matam da ko khoi gi yam khoi dok yam sagot pa adagi karigumba wakhal nungai tra ka anda khoi gi deep thinking to ba tare ko masi je khoi gi anxiety or stress or depression ki problem or
करीगुम्बा मीना अदुम करो वाही मा कितंग थमो सोपन वाही मा हायपो मतंदा अदुम खंजल ग लेबा अदुम का हेन खंजल ग लेबा हाय तरेने दगी मीना करमता हायपो मतंदा हराव रिंग मतंदा हराव कैसु कायदे बतुका कितंग इंसल्ट तो बहतर को वाही वता गदा कितंग इकाई ब या ब वाही वता दगी कितंग थमो सोपा हायदे मीना ngangkat aina thamo sopna khanjang itade adu duna maram oiraga adum kare ne mind da dum kal to sopa da ko fix sok sopa da masi je karmai to ga ngak thok da ge kari kari to ba ya ge mai symptom ha da ko adu ga masi counseling to na kadai da to ko ni counseling to ba ya ga treatment to ba ya ga dra masi doctor da gen ta khangin ba da okay yam no jare wakom tabi si madam kari habibi ya yamna thank you bidanda habadi bidanda na hanga iba question simak akoina counseling to bada ayamba thengna ba hai tare ko adumba issues me ama problem me ama ne bidanda na haibira ise adu bidanda ai sugaina macha macha oina kitang haijage ko huzik stress haina ma su pangare anxiety haina ma su pangare depression haina su ama pangare ko hariba sigi pot me amse akoina irai laina anxiety depression ga hairaga hekta wakhan hena खनबो ओरगा अखोई अनाबा मगने दि हाइबदि यारोय को अनाबा से करम कांदा हाइरकनी हाइबा मतमदा हुजिकि ngसाइगे बिदानदा वखन कर खंजलगा अदुना मरम ओरगा आइसे हेने खंजलगा आइगी नोम नोमगी तौजबा फंक्शनल एक्टिविटी दा कायरकपा हाइतारे आइसे मयामसना अदुमाइना ngangnarani kaina pulaktabagumba adigi aduna maram orga thawai nungaite haina adum tumjhallaga leidana aigi nonggi tawba ya ba thabak haitare nomagi tawba office ka ba college ka ba tawriba thabak mayamse kaira aganda ne ba akoina anaba haina hairishi ko adubu सिगी पोट मैम से अखोइना हाना खंगौरगा फजना मैनेज ता होतारगा अनाबदो तारोइदुनेबा अदो सिगी पोलम मैम से सुमपुरगा चटलगा सिसे सॉल्व ता होदबा खंगौदबा मैनेज ता होदा ट्रीट ता होदा तारगदी अदुना अनाबा मदि अदुम ओइरकपा यायबको अदो स्ट्रेस हाइना हाइरिबा पोट से अहामबदा थंबदा नेगेटिव ओइना अदुम लवे अदुबु स्ट्रेस से फत्तबदी नते हाइना यदमाइना हाना थमजगे मरमदी स्ट्रेस से लेबना मरम ओइरगा अखोइसे अखोइना तौरिबा थबक मयाम से तौरिनेबा ngasi example oina hairabda ai ngasi diamond tv da ai ngasi gi topic amada wangangni haina lakpase ai chu stress khara di adumakti leiraga laineba an stress tuna leibna maram oiraga ai parini ai kari ka haitare sigi matang da naina dana sigi matang da ai se research toraga ngasi mayam da aina pibe aba ai gi experience ai gi knowledge mayam se share toge haina prepare toraga laineba si stress nani ko adna stress se phatte habadi yadeba magar adubu stress se karamba matam da phatte hai taragadi stress na overwhelm oraba hengala aba ai oraktaba sine hengalakpana maram oraga akhoi se aduda neba akhoina stress hai asengbadi distress hai baneba yes shigi matang da ni ko akhoina yamda nungai taba habadi akhoi gi hakchang da awon ma mong laeba for example पोचे सोजे थममगा हे कावबगुंबा ngange tawba he कावबगुंबा को adagi aisi irai lainaga ainaga si thongage ga habase he kai thongduno gaina nga haktang kari hana thaktuno gaina baram chubagumba adagi pangsauda sauningba adagi pangkapta kapningbagumba nga haktang gi oiba ko sugumba mayamsna stress response reaction hayaba ado sigi stress se sigi overwhelm oiba sigi reaction se kuina ko si matam da su wakhan yam lai ko wa ma haiba matam da akoi se negative oina hene khanjan bagumba ko stress na maram orega hene khanjale aseng badi akoi khandaba natte ba mioi ba mo oba na akoi wakhan me am se adum la ine ba but aina taw godori ba pot to da akoi se focus to banga mine ba but stress to na maram orega pressure do yam na pishala abna aina attention pige do ba agi pot do na pidana atopa la iba wakhan me am se aisina adu do ina attention se pire lai reba pot me am mani ko la am do se ana adu da attention pira na aingon da haksang se nungarak ta ba sounding pa mayam ma adagi mayang puning da ba adagi pot chai ke langthokning ba gumba sounding ba si me am se tawre ko ada shigi se stress se ngahaktang du da habdi matam kharagi lai boy targa amuk yayaba Sina amu hela aganda ne akhone anxiety disorder kaina amu laise adagi depression disorder kaina laise adagi anxiety ga depression ge se aina episode ama su taje side sir lenin na su explain phana su tobi ba ko ada aina icham chamna aigi psychologist clinical psychologist amo aina explain to busa anxiety have a pot adagi depression have a pot shigi sida kwaidagi common oiba pot se negative thinking sine laiba potse laiba negative thinking se anxiety dana kari lakani haiba matamda
hana tawgiba sorry depression dana kari lakane hai matamda hana tawgiba ningamogdaba ai tormadi phagadobani aina adu hairamadi phagadobani aina shi oramadi phagadobani haiba ninganadaba adugumba wakanchina hanjan nanjan laaga miyoise nungai handaba hopeless orapa wordless ai jikana drega khanba adubuna akhona depression haiba adagi anxiety hairaga na kari no hai matamda adu shu adum negative thought ni ko lakto che hanjan nanjan oiba adugumba negative thought ni sina kamain tawge hai matamda laktriba pot ama oiraktriba pot ama sigi matang da hene na khanjanba for example ai je hayeng thaba ama chakani hare thabak chatpa se kem ta kan to bunate ba but ai je hayeng thabak chala ai je sure di kamain tawni nang da di kamain tawni aina oida di kamain tawni sure di kamain tawni adugumba usu udriba laktriba pot da hene tunggi oina khanjanba sina akoina anxiety gi thought haiba ana sina maram oraga tawdriba pot da kari tawrakani hai tar da ai je pakhatta bane masana ko pakhalakpa matam dadi kai dawi akhoi thabak dangdang chongbagumba palpitation tawbagumba shor homba nungairaktabagumba humang anapika bagumba ko sugumba mayam ase makhal gi oyeba ado bidyananda gi huziki question du da laksa do shi aina shigi lairiba pot mayam se laire haraga chingnabi taragadi amuktang habadi rimski clinical psychology department da shu adum lengthok pirak pa yai natraga psychiatry department da lengthok pa yai natraga huzikan di telemanas haina online 24/7 state ki health mission na tawba adugumba kaino ama lei bane 24/7 line ama lei aduda phone tawraga shu adum aigi oiriba problem se kari no haina tana bibada ngan tana hori koi problem se laktringai da so adum kon prevent tawba ngam habdo adumaina adigi leiram taraga shu problem se kamaina treat tawgani kamaina intervention pigani habdo adugi khudong saba mayam ma sida so adum phamgani haina aina thanjage thank you madam thagachari bidan da mutung di lengthok piba aduga puning wakhal simasi fathanan bagi tongan ba hiram sesu madam na takpire any clinical kenosi changbira ga tare hello hello sai manpok chandra kungi maru to kumbani do doctor dege in khanjani da doctor nang sai haibi gi da aw yana masa matona siri base ma sintho mayam pirakani na doctor takpi hi do kan ba ya bagi phibam takpi hi doctor na do ma kan ba ya base ma na ai ka su ko itre ma sai ka su kana tre na ma maru pang na ma phiron phajabu oiro natraga magi ajana ka jaramba lai ko pithor pun singba kai na singba adu ma sintho mayam kani mayam pirakani adu khanga gadi haiba kai doctor na takpi hi bom lai adu gi do saw na kan ba ya bai phibo lai ha adu kana mai ta ro kan gi do adu ma di yanta jau do adum akang doctor dei ta jage karam haina kan ba ya bagi we se lei bage mandu kitang ta jau de kari khumbi be madam wangsi yamna nungai ji oza ngasai aina haijagib do oza kan ba ya ba haibase kan ge hai taragadi hana miyoi se magi warning symptoms se hana khangba mataka tai ko khang taragadi adoi taragadi mangonda shugumaina siningbagi yamna ware haiba kholao ama la haibase khang taragadi akoina ahambada khoi wari shabi badaka tai akoina di khalle wari saruraga makoida wakhan leiramdaba oitaraga so akoina ta mangonda hapsan bigadara gaina khanba shu yawe ko aduna myths haina ko akoina ko ado karigumba akoina chingnaba sugumba warning sign che leitaragadi akoi wari shabi na bo hotnasiba wari saba matamda anybody sabe yai ko mama pano orisu sabe yai nataga mamanabi oibashi yai adi mabok adi even family madhau khangde mani khangde loina mangna sabe yai ko saba matamda karigumba makoida awabadu len taragadi mana ikaidana karigina habda puning wakhal ge shirage ga haiba potse ashon mani gaina khoi society da di adum leineyeba yam shole adu pangdaba gaina hainaba potse yam leibana haining daraga haiba ngamdabagi pot oiramba taragadi akoina wari shaba hauruba matamda mangonda yam relax oiba okay aigi kananom leire aina trust oba yaba mi ama leire hainama haidorak toineba adigi akoina shi toba matamda mangonda hangbiba matamda yam active listening se yam darka tai ko akoina active listening harga mana haibada akoina advice piba nataba maramdi madi wari basi maneba emotional pain mayama burden mayama puri shi maneba aduna mana haiba mana nungai to poto adum hayalaga akoina yamna sympathetic oina habdi empathetic oina ai nangi awabadu ai khange haibagi matagum tabiba machangeba ko then mangonda social support am pibiba am sange aduga kari gumba mangonda shugumba pot am leire hai taragadi ishamang ngamdre hai taragasu professional help mayama malobe kari gina hai matamda
society ki factors ama natra ama adum oijashno pesha gi oishnu adagi academic ki oishnu ama nat loin oijashno ba at the end of the day makoi de khalak to sha I hopeless orak podo kanadre ai punsi se ai oirara ai se mayam da awaba pire ai burden nam oire have se shigi wakhan lon sina khwaidagi last oiba wakhan lon sidagi ne moina shuguma step ama lawra ise awna yari ba makai wari sana na bo hotna biu support pi na bo hotna biu aduga karigumba doctor da natraga mental health professional ama heta da adagi natraga su lakai gi oba mangonda adugumba pb be yaba habidi suggestion pb be yaba magi da makta health to be yaba mana thaza ba mioi du dana wari shana han bi base yamna tangai phatte haina khali aduga wari shaba matam da su khwaidigi maru oise akoi mioi base isha makta su khoi judgmental yam oi kwa habdi judgmental oi se mau nushi de mana torido nangche kemta ngamde haiba nataba ohening da bagi mi pangidre he nang dumaina to ba hongna bra mi kanam ta to de ka habagumba akoina di yamna motivated oiba wahai ne hai taraga su mangonda di yam judgmental oiba mangonda shon ba mangonda amohena di motivate to ba pot oi taraga di adumba sizna dana tabiba judgmental oidana tabiba aduga help loba ya taragadi di mai mo mato je change tawre help to bada ka tare hai taragadi pungning wakhal gi oiba ana layeng se adum yeng thokpi ba kari sukai de aina khalle maram di pungning wakhal gi akhoi yeng base su last hour de heta lakalle khoi da yadragan de heta yadragan kharangali ngai de dil maram di mayam na khalle pungning wakhal na ba hai se shon bagi ne haina shon bagi natte ko naba se physical anaba se su akhoi aina heta naninge habna naba natte ba adigi pungning wakhal gi anaba se su aina heta naninge haina naba di natte na adubu ai se phajana lai se ai se phajana healthy oige hai targa animak se darka tare ba ona physical illness ki layeng ba chapada akoina kaisu kaide phana bani haina khalaga chatpa adumaina pungning wakhal gi anaba sing sisu layeng thokpa daka tai si layeng badaka isu kaininga leite habado adugi wakhalon do kokta thamaga treatment ta taragadi akoina yamna phajana kanba ngamgani prevention se ngamme haribana yam chauna khoi kano to ngamni haina sumaina thamjage thank you so much thagachari aduga medam sa hai gi da yam phajaba pham yaw khoi gi khitang sumaina pungning wakhal narak pumi se mangon ga thembi ba tapna ga wangang khoi mungda leba mi sing se ai ga mata yana dre nang khakta ne ngon da care lo biri se gaina akoina sumaina depression narak pa maru mapang sing thengna ba yaw asa khoi mungda le mi se kanam ta wangana ba yadre nang khakta ne ngon da attention lo biri se gaina mana ga mabu attention lo bo pamjari se mangoda care lo ba khare hen sangsalak pa pam gi timing du khara sindom ula bani hai tare mathangi kolam lo khachagi hello mingalai fama tapiu good afternoon sir phone to jai bai khamu patri kuno la ka de akas laisham akas nga se topic khambira mani aduna wahang topic mari leina thambira kani thajai habi kari wahang hang bining abi yalan mamukta lengsin be ba expert mari sir bo ya kono na krunjari asigi thamjari ba topic sidai na khanjani mari kechuna to ka da koi angang माजी चाही तारा हमदोई फ्लाइ मुक्की मया सुजले माजी कई नटकांदा कोई नुमित कितंगे तार पकोला पतो बे थबा इंखांग मा कई मा केनम त चलसो कीने हेक तो बाय तार लाइगे अने अदुगी अदागी नदुम पल्लै बा ए केम तोरोय अखोय जुम चलिसिने केसुम तोरोय दु केम खन गनो गाय मा मसा मतो त अकी बसी फाव अदुगा lai paning ba khoning ma sa kai na phau da bai tai ma sa je aki ba mon da fairness aki bu gum sum leiba mama kan da maron ayung din de taw da nung dang ka tang taw ba ayung din de ke sum taw din numidang akhoi gi numit hektar pa sai de ge da taw ga lebo okay ado ma ayung nung din de larik pau ga bro only numidang ka toro ma larik paning aktri se aki bu gi khudong sa blor pa dri jala ha ma je larik paning da bra ju paning da ba ta sana brom sana ba de ge yana to be sanare khala se kaima bol khang de kaima khang de ama sanare khala sana ga ta se dom ya ma tam sana ning bai wa khan da sum pok pa lai pa ning ba sum phau da bai ta ado yamna ma gi aki ba dunu maram or kan da tumba kai ba tumba yade ai aki ba fauri yam ki jai kholi gani mung da ga hek to ba yaw bra ado ma de lete only chathok kotok gi problem du khakta ne ba ko okay ado na di ose hangbiri ba wa hang se point da la ase ko haidi adom na hoje akas na khangbi ning se doctor de khangbi ning se ta wahang du da laksan biro ta san biro larik pa ba ya da ba masa se larik pa wai kan ma to akoi na pa wai kan pa ya masa na paning kan da rin pa akoi na pa larik tu pa ni bungwa na matam chana laik ki paning da be phau wa to ma lai re da gi numit ek ta pa ga ma ki ba phau se kari oi be ya kari maram gi oi be ya ba ge okay doctor de gi pakom ta bi se ko kari le be
Akasida aina apet hangjaning base huziki icha sina keno kiba haitare ko mapan tho u yaraktriba nungdanga kiriba potse kena hana degi adum torakpra natraga huzik ngarang kitang ka hena masigi ahung base urakpra Akas masi hana de torkpra aduga huzik anu ba ino no na torkpra hawa ngang wani de torkpra angang ngi de to ko like de ma ja keno to ni da ko ge wari mai li lu ta ma sa ji da aki be phao ba ada moi makura maton singna wari ga family be aki be li ba adagi oi bra na taga kamai to mo chap chap khang okay yam nungai je ado angang da shodum anxiety se dum lei tabadi natte ko hoi magi layung hai taragadi ahan gadi khetnei adubu huze akas na thambira iba potudi angang ayambada ki ba haise asengbadi emotion amaneba kiba ko kiba se emotion amane ad kiba se lo ya kitang aswaida kaino mama khon ahoba mata bada ai khangda bani ki ta bani ko ana angang da na amuhina lotion basi so dum thengade habadin de thengnari ne ba ko adubu kari gumba shigi magi kiba sna maram oraga toina ma se tumba yarakta ba atopa mayam amada karak poi taragade akoina anabane haina loba yai but huziki oina di ai anabane haina di thamaroge adugi sharuk angang do na kiriba poto aduido expose toraga hai tare ko habadi mana ki bado kari gi kiri no haina hanjana na cheshan bagi mahutta mangonda ki dana ba kitang 100% na taraga su 10% 20% nukti ki kitang na puthok pa sana ba adu maina expose to hon taraga di magi akiba malai bado so adum handagani haina khalli ko adagi larik to ba yada ba si am tina kaino ne common akoida la ise mama pa na por ise like to ba yade adagi masagi timing khang de haiba pot ama mayam ma leiri ba ko ada akoina angang amana like to ba yade pungning chang de like se pha de ga haiba se makhal mayam ma leba hana akoina maram se thidok pa ma change okay for example miyo yama angang ama magi IQ level se habde intellectual ability se khara hek shola ba hai tare ko adui taragadi like to pharak treba adagi phabada kitang wana thoeba mayam gi gengnaruraga adui taragadi ozana khangde mama ampa na khangde sum hanjana chei taragadi ma paninga aroiba sum handora aneba adagi padana bo honabda ma sanarak pa sudum yaiba sanaba chatpada ne hena thawai yawba gumba ko adum bato bo sudum udaba nateba koina ko adagi akoina mobile gi shu adum la eyamna mobile haiba pot se yam nungai ba pone akhoi bokta nungai amarom da hai taragadi mobile yaw de hingba ngamde but adubu makhoi gi angang gi stage sidadi mature oijadri habadoina mature oidabna akhoi di mobile se pai tarasu thambangam bagi adugumba ability akhoi da potential kaino ma yawzari ba ko but moida di yaw da bugum toba aduna mobiles na moise adum occupy tawraga nungai badro occupy tawraga leirabanina magi ngasagi attention pige do ba like ta hena nungai ba ma tawrabna like pa ba sai nungai te dana ko nungai ba pot oida akhoi pi ngai da paningak te ba ana nungai ba pot oida na nungai ba pot na oina sinna bo hotna gi ba sum na maram oiga pa da su mayam ma yawi ko makhal ne ado yarga di amuktang pubira aga kari gi no mana paningre se adagi ki be helisna kayam mat ki be henge natraga kari atopa pota ki be henge magi atopa kari kaige ge do loina khangaga di akoina magi planning ma phajana adum shembe yaiba adagi akoina behavior activation aina angang da ayam batoy ko parental counseling se toyeba haibe indre like to ba yadre haina haiba ado angang haisidi akoina school thari sida akoi nuti gi timetable ama class coding gi sina first period second period sina break ni sina like prayer to bai matam ni kan mayam ama pidro simyam se tongning da taraga su nuti gi habit oina tor abadina tawdaba yadabagi mo compulsory masa matunda tawjaiba adumaina akoina su magi like tawbani khangde magi sanabagi matam ne khangde mobile matam se yamna strict oina rules ama thambiragadi nungti follow ta holagadi adum chaibesna de adum kanadaba ko thambiraga adum follow ta page pau power to but magi oina thambitaragadi masu no manini paningam da su no numit hafta ama ma se hainaram da taragsu nungti gi habit ama form tawraga tawra sembiragadi haide activity to fazana schedule taw taragadi adum hainagi ba pot sodum oidoine ba adumaina macham sa adum yengba ya do yaragadi amutang lengthok pirau aduga karino habri yenga koi tanaba ya ba adum angang se kamaina sem sige kamaina adu tak nataba magi even atopa magi atopa problem ya mama lei taraga su keno to bada adum magi problem to solve tong na ba dum hotna mina se haina ay admaina thamjage thank you hello sir
ai bijoi thongram ai thanga da genya phone tok jai ai phone da program si ta ja ba du phone ja dum pot ja ba na karai matang yau khadi ha jamar mar ta khara confuse pa yau adu mo po aina hanjani je doctor da gi ai khoi gi angang sing chi khoi gi mama mapa sing china ma gi study da akai bo or kani haiba gi da makta ma koi na mama mapa sing jina atopa mi gi tin handa hoi ta tin handa bi friends maru mo pang sing ge tin handra bani ma je tonga na ma je thaido oga thambagi mawonga ma sum chathaba sina ma sina aing tungda kari or katagi haiba question sima ani suba question dana ai gi angang sing ge pressure pi base koi gi nang haying chaw go doctor oi han oi da ba ya de adigi mark asgam na phang da ba ya de haidana angang sing da akan no pressure pi base na angang sing jina kai gumba moina mama mapa sing da pa me ba aim and object to haying phang kharadi phaba phangok da angang sing jida ma brain te kai gumba ma strike to pagi chiba mama or kadra maram maduna masisu afabo oi kadra asigi matang chida doctor na sugai nam tang takpiramo Agachari Vijay Tomram Thanga de Gyam Noisei. First question Kogi Ahalaman Sina Saki Magi friends Sarkanji Tinandaba. Magi Maru Mapangi can sit in Handaba Sinanga do the Mangjabagi Wafam Lede. Ani Shub the Mama Pagi pressure Pibagi Matang Dietare Karikumi Madam Tapis. Okay, Yamna Nuajoza Ahamada Hoi I Sumaino Tamzage. Huzikan dia kuina leriba huziki even COVID ki matung dagi hai tare ko adagi even huzik tho iba irang mayam sina maram oraga akoi she icha se nushi banina akoi mi oheninge ko yes kai haning deba aduna parents sing sina precaution log protective factors ne haina lowe haina khalle bai phaning ta bani atopa maga pungraga masi mangadra hayeng phatta balambi de chakhidra haibagi adugumba wakhalonda tawbadi oramba yai adumaktabu ozana huzi thambir yamna phajaba kainoni maramdi miyoi angang amase larik tang tawraga yaboi taragati yumda anum para su yaiba natra akhone school da thari she karigino school da thari she habadi migati na ba haina ba migati na ba haibse wari shana ba haibadang nate ko migi emotion du su khangba e manungai trima le kaina feel to bangamba migi minung shu yauba hai tare ko shugumba pot me amse loina tamna ba gi damakta ne ba akhone school da chatliba adigi shana ba thoaliba mayanga pulhali se sumpun da taragadi miyo em lambi da tare hai taraga shu mangonda adugi minung shi mangonda kai to ba yage haibagi ithildo phawrak phawba da kitang wana thokani haina khalleba alna yariba makai mayam ga punba adagi mayam ga loina ba se larikti tamna dum haijarak pa yai but si mayam sidi punsilol hai ba hai tare ko punsilol sidi huji pi ngai dagi mama mapa oiba sing matunda haijarak kani habi yade punsilol sidi adum loina raga akoina tambiraga school dagi khangdi yum dagi khangdi tambiraga chatka do pot amane ba sida akoina tam ama sinabdo IQ like hairaga IQ kitana te ko important ori she EQ haina ama leba emotional intelligence haba mayam ga loina ba haiba habdi mira sarat habdi migi emotion khangba ishagi su khangba shumaina khang taragadi mi loina basi yaidana ko ana shi yam important oi aduga karigumba angang shugumba sum yaudana chat kitaragadi mi tinaba hairo oidoni for example ma hayeng mama ampa na hotna dana mayanga pulanda dana aphaba mi mo oigere khalaseba achoba mi ma but mana achoba phamma madalai ba haibase habdi shida mayam ma loina raktoini maga loina riba mayam se habdi magi office ta mayam ma lairakani mi mayam pulaktoini aduda moigi emotion khambangam dra moiga loina bangam makta taragadi mana pairiba posto mana chauna paijariba posto adugi kanaba laiteba natra adna haibadi like ta nataba habdi hauna lanchat ade like kano sigi emotional intelligence mayam se si pull up package ina la aganda success haina harise aduda neba success hairak toishiko adagi ozagi mathangi question do habadi angang amada pressure yam piba ko hoi chumme huzikandi akoina thengnabda su pressure se yamna leire haina khalle maram dishu adum same thing akoi gi kaino se ima ipa sing se akoina bodi shouting ba shu yawi but still mama mapa gi perspective te yengu taragadi I am kana lande haina de nung khalleba hayeng aina mi achoba mo hoda aina ichasna magi shigi potse hoda taragadi aina huji mayam yamna wana shuriba yam wana taliba ngamdriba smaina mo shot maina ohening de bagi tawriba pot pudi oramba yayeba but akoina khanga do badi
angang khudingi magi masa masagi potential se adum leijeyeba potential se khangbiraga habadi magi pamjabaju khangaga akoina mangonda motivate toba pressure habadi like push toba dudi kai shu kai de haina khalleba adu karigumba magi potential se su yaudana for example ma se science ta kashu yamna interest laitaba but ma se atopa engineering gumba da yam chatning ba habadi science habadi medical gumba da chatning da ba oiba adu da mana kaya haina da ba potter bio se kaya haina da ba potter da heta nangdi like ti haigibane haina pressure pishan basisu makhoda di choba poluma mo oiribane ba maramdi aina nga sai jabda adolescence ki phase di physical changes gakta nataba emotional changes isu yamna habdi nik lauraga mature oidriba pot amo oiba awna shigi pressure me amse lapada mangonda kamoi she habdi pungning wakal gi ba anaba singi yamna risk wangeba awna depression lab ai singam drabane akoma oina haise ai se tauba ngamaktre se kaigino ai se oiraroi khotloroi burden oire kaina sumba wakal mayam lapa pungning wakal gi ba anaba mayam amsu lai ana pungning wakal da su aina ngasa haijabdo depression sina kwai dagi miyoy amada angang amada ko angang nate miyoy khudimakta depression sina suicide tobagi kaino ne machak amadi achoba ma supiri ba ko adagi ngasagi academic pressure se family dangi nate ko masana supi be yawe masana su responsibility local abana ai shi tawdaba yade kaina ngamaktaba matamda moitura aga habadi depression adum chatpa su dum yawdaba dinate even bullying haina akoina bullying se ai shi hapet highlight tawzarange aina su Facebook kumba yam paigan ba mi amo oi ko sumaina bullying tawda tawi ga habda mayam gi question se dum hanek akoi swaida di bullying tawi tawde akoi dedi chatna de kaina but bullying haba pot se yam pick pa pot amo oiba shaiba yam na chawna pot oiba ma shaiba ko but angang du da kitang sensitive oiba mana di pitru pick pa pot yam chawna lokshan boy target adu so dum bullying di oidone ba because aduna maram oirga magi pukning wakal se hanba aduna solan ba aduna maram oirga mangonda nahali ba pot di picture taraga su adugi poto bullying di mangona di achoba mo oidoine ba ko sumaina pressure academic pressure mayam ama family pressure mayam ama sina su hoi depression lapadagi even ngaktang magi emotion se regulate to bangam da badagi sugumba akoina thoning da ba suicide adagi masagi punsi loichen jaba sugumba ex dum thokpasu ayamba dum thengni haina sumaina thamjake ko pa yabagi mong sing haitare so thagachari hello mingalai Yeah. phonga tapiu I have thawang pakong le tagi ma se ko de ari angang am ling sam de ge sam di sar tara itai kun nok sari ai angang ne na di khare hele ba ko chahi kya sure ba manga tampi adida oh manga tapiu wang lapiu ada ka mai to ge bo no mai ising hajan ba dagi bakong da adumai na to gi thogung thoki hai ba hudi ki wa ngam ga dane kuma ning bo ro param da ta ko ro ma ha ki ha he ning bo do hai da ma re tha da wo dum le ba koi adumai na sum lai ba je akoi na ba kha ki dun wo ri ta la na traga ma ha ki kari problem adu gheta ta pi rom bo wa bo thaudok si thoktringai da di maron mari adum sengambro sengame ma ha ki asing de singang je phone tong na bo ro na hai khole ga khu jam na kharau jaram ba haujik si chahi kya sure ba manga ga khara manga khara he okay adu ma de manga khara si schooling di to ma se ka class kya bo karage class A B kya karage waha ke adu di pre nursery de nursery bi kar mane mathang nursery ha go ma okay adu ngasai gi ising haijan ba du di makhong mako sok ki bu laijau ba natraga sok pa khot pa lebro kari su kai dra bro hojik ti phagra bro kachum tau gi di aduga ne hauji para mana mi ma kau ga ne bak haidok ko na angang oi bagi maron ji heta haidok pi na ma leida hoi ba adegi sukung khundra ga ne ha ni ko go khuna ta ko do adegi ona tai na bo har ko go mari tha tau sun leide ba sum aduga tai wari sum sana ba di atopa emotional ni wari sana ba da mai gare ni em no men oi bagi mong leibra chumna dum normal di oi bro o mama na kitang wara kan de ma kap kano he hai okay emotional no feelings ta kari happening inga sagi thoki ba yam nungai je ko huziki hariba poto abdi makhal mayam ama dum thamjage ko angang se khangi badagi ngang bada hana phajana ngang birame hai ko khangi badagi ngang ba khopada kitang mari thaba gumba phajana response to daba gumba adum ui haina su hai ko ado anxiety gumba aina nga sai jabda angang da so anxiety leibe yai habdo adugi case su oibe yai natabida akoina
childhood disorder mayam ama leba. Yes. For example, autism spectrum disorder ga hariba ko adagi attention deficit hyperactivity disorder ga hariba mayam se ko adagi even akoina autism spectrum ga disorder ga hariba se dahana angang se phajana ko bada khumami adagi huziti amu khumaktre ga pi ngai da de nganga mi ga haiba gum ko aduga shungumba adagi ko bada hek response phajana tawrak ba ko bada hek khumda tarira ga na khanba gumba aduma mayam su adum thengne ba ko ona yarigadi pediatrics amada phajana tanaraga not only pukning wakhal gi dang nataba atopa magi managi ni khangde maron gi ni khangde kari condition legi habado loini yeng thokpi ba adagi adu natra karimta leram dre hai taragadi shugumba aina nga sabdu childhood disorder oibe yai adu oiragadi kari khoina management tawsige natraga magi anxiety khangi badagi tawbo itaragadi kari tawbo yai habadi akoina management kari tawbo yai aduga maron thokta base maron se phajana ngang de hai tarade akoi speech therapist mayam amasu leiri adu da tanaraga maron se sengan ba maron se ngang bo thon ba adu mayam da kari no hana khangdri goi de akoina heta si tawsi habadi yaro de ba pod ba but reason mayam amadi oibe aba pot mayam amadi lay ado karmano haina khando oga adum layeng bada adum nganna layeng goi adum phajana improvement laybagi chances te adum wangna layni haina I thaje yam nuaje doctor gi wafam sina madam tabiragadi hojiki habirido pediatrics angang singi layeng nabagi doctor da han ma madudagi kari response lake namugi ngaba aduga khoigi speech therapy haidana loan seng da mayam mama na sing maron tapta ne phajana ngang krjo sahi manga taruk tare phongni thin ngai maron thok tabu lei hajariba maduma leikre tonga tonga sing adugi mathak angang da so anxiety na su lenga sai khang madun ori haiba lam kya lere aduna sinani haibadi exactly diagnose tobudi hekta ngambana tre du maram kya di leram tang tanabadi tangai padre haibadu ninga sigi mathang kola lokho chage hello hello I am now Shakespeare kai community naptagi sigi lengsin video doctor madam su kai community kan madam tagi aina lengsin bingai se wahang nupi ga mari leina wahang ani khatang hangja hogi hai tar hojik suicide na isa gi punsi je hatuk jaba manghan jaba je tuina thokpa adu maru aina yum sagai wala matungda unpot ki matang da gi koi suicide tawramba thoi alambani haba case ani am thengna gra ai tar koi loi da cho hoi hoi masi aina mayam dai hangjani je nupi duna madu unpot ki ningai sangda na re haira gadi mahinda haibam di thoi hairam jo hairam me haiba mayam su yawi gunso du maina mutang once haira gadi madu karigumba irang khara leire halje masana hairam amne dugi matungda imung manungda su magi sapham da kai da su adumak leiriba nupamin da pressure soidana leiramina ma ya wanga maroi chaning thakning maroi mai thong da to an bam mi ma dama taram lagani haijari ba kom yamba aduna masmaina sigira matinga mangja ba ji amna nungsu ngai ta ba du masi gyan ta han ge haira da di magi mara je nupi du gi maral o je dori bra tra aun po demand to ri ba imung manung gi magi manen po ku haira ga su nupa du gi bu haira ga su kana gi maral o doi no hai tar aina doctor de hangjani je ani suba wahang da nai ko gi chamana na muksu mama oira matungda angang nupa yaudre na manin pokna te na sum niwanga nga jide mayam ma hojise social media da koi madam robita na tambi thambiri ko magi keno channel sinta sumaina dun nupi set ma handana otpan nei ba nupa pokpa is di nupi dun ngam bana ti haijari ba doctor na ju yana thambiri ra sane to nupi ama mukhi u kholu nupa pokna na ba haijana haibagi wakhalun da dumak leina ba nupi ma sen jinda ti matang da ju koi doctor madam na kitang na mathambira mo hai tar kamai to ga din ti je gyan ta han doi no koi ma se koi da ga se nam thagat sari thank you ngasi gi ji nga treatment som da gi na ta bi hai tare hoi ngasi ngarang mamang da thokiba thodom da mawong khakna mai Facebook ta mai gi mapuroi badaga message am ga tharame asiam nuai leyu na ha ga nuksi khole on board kini ko kana pi do hut lai thobada no ga kana to thori yan siram ba gi thodom legra khoina taru bada ko na har ko on board kini du gi ne masi kana gi maran oi do no hangjele treatment rom da na ta bi da medam gi mo ta kari ka shukai de do ai gi shu aina sir aina piriba answer maksina hetta chume habadi laite maramdi ai di treatment gi matang do oi banina but aina thamjabada yamna laibak thiba hai tare thoning daba thogdok ngak tane sigi potse akhoi da shu
nungaite ko nungaite adagi maral adum pisana ba ngak tane ba amana amagi maral pisana ba se loigiroi loishu loiroi hai tare ko penda ba na hen banina yes penda ba sina maram oiraga nupi mayum na su maral pisalakani nupa mayum na su maral pisalakani akoina so umukai gidam ta dam wara di kai tholak trino gaina akoina maral so dum pi mangonda laigidra ba miyoy du da so dum shawba so dum yawda ba dinate ado shi power ba mayam se akoi nungaita ba gineba nushi ba gineba natta taraga di kemta power moy ba ko but ado miyoy ba moina aina hainingi di akoina nupa nupi gi si kemta thamdabida akoi sigi challenges me amsidi adum lakane ba laktaba su yaroi pokpadagi adum akoi se pingai gi challenge adagi akoi gi adolescence oiba matamda mayam loinarakpagi school gi khangde academic gi khangde challenges mayam ama adum la e ko ada shirang nate khoida kaino tawrise challenges habdi yum palaga amuk habdi angang nubi gi laitabagi si challenges pressure me amse loina dum layeba laiba marak shida miyoiba amoina po obadina laiba pot me amse handle tawraga phajana kop tawraga chatpasine miyoiba ma na habdi hingbagi adugumba fruitful oiba life hai taragada adugi do oidoine ba ona any challenges laksanu akhoi pukning wakhal se isana coping aina kamaina handle tawsige yanadre adui taragade aina kari coping tawraga kari kamaina manage tawraga ai se healthy oina nungai na hingsige habado adu wakhalo miyoba amana masa masa gi oina adumaina khan taragadi ai nungai ba hai se ai se healthy oi ba hai se aina Sir James ki so adu mating pang ngam doini natra habde ai sina waragadi aina migi mating pang ngam moiba adna ai gi leijari ba khara ai gi kamaina kop tawse kamaina solve tawse healthy oina laina bado isha gi do hana pandam se focus tawraga attention piraga isha se nungsi jaraganda mi so munu shiba ngam doine ba ado nupi yeng dhaba nupana nupi yeng dhaba nupana nupa yeng dhaba leitaba nate ko hariba mayam se sauninge khoishu hanjanan sauning taraga su aina upai leita taraga di aduda khanjaluraga ai wayeba aigi atopa aina tawgadaba mayam ama kai ai nungaina legedobu kayeba ko adui taraga di aigi control da leitaba pot mayam du de kitang nathaina na thamaga aina control da ngamba ai mi gi hotnaba ngam nate isha gi hotnaba ngamba siruna focus tawraga leibne na phai haina ai numaina thamjage ado nupi jingdaba gi pibam sidi hoi nupana sunum jingthei nupana nupa sunum jingthei haina dum thamjage yes aduga ngasai mana kitang ta salambasi akoi nupa mana magi macha da nupa poktaba si nupi dunu ngamde haitare akhoi medical gi form tam da jo haitare masi nupa dunu karigumba topa nupi thiraga su it may be amuka su ma dum nupi ngakta dum popa su yai haijariba masi karigumba tamda di nupi du shindu okanda nupa yaurok ka dobogi wakhanda nupa natraga mane bokna sometimes khanba yaweba medical science na dum pidi nupi di only angang popo khatani madi nupi habese madi adum nupa or nupi ji madi dum lei grabane all changes lakto di nupa de ni haitare asai matang da kai nu kitang thambiram mo hai thambiram ba yabra aduga kari habibi mane huziki poto habadi angang pokpa adagi angang se nupa oiba nupi oiba se akhoi gi khutta amta leite ko adura aine heta nupi ama lauraga nupa pokani habasle but tamosi se kaino ni da petrai ki haitare yes thaina dagi chanaraba ahongba budi yamna lae ko huje yamna lae na su khalle but khara di rum leita bane ba ko leiba petrai ki na maram oiraga adugi wakhalon du na lakpa dagi ne ba laiba crime mayam thoning da ba thoduk mayam thoise ado huziki caller du na su shigi pochida nungai tabagi pot ama tabire ise sisu yam thagat ningai ne amarom da hai taragadi minungshi mioi bagi kaino ma ithil ama phawe habdo ta ine ba ko auna yari ba makhoi akoi hana leiramba potse heta follow taw dadi yade habdi leite auna follow taw da bida akoina amaga mateng pangnaraga oina inkhat mina bane hena phani haina ai smaina thamjage ko yes right yam thagat chari aduga mathangi callers logo chage aduga hanana thagachari punama kasagi thoromsi dum minute something khara dum leiri yamna badi leijadre mapung phan be bagi haninga leitang thagachari live ta leibiri be mi chahumga nifuga nipan hanana thagachari Facebook live to su masingam ba mi sing leibiri thagachari ado TV channel sing ado tonga ton ba radio channel da SK TV da Icecom da GTPL da ado Elite TV di yangbiri ba do Manipur online radio da tabiri ba do 90.0 wahong radio da tabiri ba sing ma punama thoromsi saruga bi da mapung phan bi ba sigi da mathangi caller masu lokachari hello sir ahan bada sharamadi madam anibu ikai kunajari
Apio? Aina Medangi Makonda ina Hanjaning Madi Agi Oiba Ingoda Tokiba Isanupana Isanupagi Una Lokasarake Sanupana Ahan Bamana Inklapamatam Gida Mana Nushi Zerbiama Kana Kana Bamatamang the thing of Jeraba Adugi Manung Gida Mana Higere Ima Aji Haiban Piji Karigumba Kana the Adi Bunshigi I Nupi Amuhana Yang Roy Hayamayan Yamna Kanwana Wakan Yamna Chonga Hagi Haidare Kai kind of Matam Dinatri Bameda Matam to the Aina Karamina Togavada Aina Aduga Pamdu di no Yadi Tanaga Dovnia Tanaga Dovni Nang Wakan Dokumati and the Via de Shukainadri Nang Pamjeruba Mishamo or the Adugumba Amadukaina de Kalazi Kaina Bamatam Dangang Matankara giving Maujagani Adubu Madu Natabada ID Nang Natraju Hibam Atopa Ama Hibaki Wakalon Nang Natsi and Gadavani Machemitum couldn't Mata Aquida of Tignarapa Wapangatani Aduna Nang Adugi Potu the Yamna Englishman or Tokoyar or Haidana and Ishagibu Yamna can Wakanji Togapi Duga Mana no Ima Admina Tavuna Pagadra Heidi Matam Dangang or Germany Nang Havati Jahi 22 Gadaja Gadila Avenue Magical. Lady Adugi Matungi the Amucho Maji Kainare Kaina Bajita Mana Yan Wagare of God the Matam do the Waganu China Taban to Mina like the Yana Wakan do Yam Jangu Kaya him Mayama Lakoya Nangana Sapo Haidana in a Mabuyam control Tawduna some luinary Imanaba Imanavu in each other some other woman in a Hajan in Benamida. So my amina or a gamma can my mamma togla equal so Bakaina begin to be or on power Laxamangam the Mamang that is control Tongam that the Nazi give a put me am Yabdo Adu Madame Maru Sana Amuhiana Tabidi Ponamasta I mean no Loxing whenever you are moving and Tabida Mukia Sigi Matangi the Ina Madame Yamna High handing behind that is Medanko. Tidang Hajara Jam Kana Bukatang and Dram Punamana Pukatuna Avenina Chan. Tagachari, Madame now, Maruina Nuxinungon, the Gisu, problems Hesugum Sumeam Lak Badum Yawi, and even who Tagasi for Yawi Haitari, Nesumo, Tongan Todoxing Topo Yawi Hazariba. And I must say Marilena, Kazitang Meseskara, Bibira Mu, Haiba, Wafamasini, Tambiru Gibasi, Tagachari, Madame now, Wanga the Magaduga, Masigi Pakum Tabisi. Madam have you? Madam na huziki icha nupa se kamaina loina bigi haina thambiba poto yam thina thagache maramdi aina ngasai su haijagibdo mangonda angang duna mama se da communicate tawrakpado ada ichimana madam na phajana magi adungba stage hadi masana mature oidriba stage emotionally terminal lakpa stage to da madam na help tawgibado yes habdi advice piba makta do oiro habdi advice adagi tabiba makta do oiro natraga without being judgmental ogibado aduna su ayamba magi life ta move on tawba singam mineba maramdi adolescence ki matam sida di emotionally mature oidri habado mana khaliba wakhan se loina chumba sunataba adigi control to bangam da stage sebna adugi matang du da nik lawo matam da madam na smaina yokhat piba habdi ngak thok piba do adugi da makte am thagachari parents ayamba na khangbi ga do se adolescents haba matam sida ngasai chu hare aina risks yamna lei makoida eta wakhan khanba bokta moise eta loidribane ba mapung phadriba ngakta ne ba sigi matam sida nuksi ningon gi sugumba ithil horakpa se su mahausa ne marom dati phaba su yaba na te khoina but aduda mado adugi lambi du da chatpa matam da tu gi dana ba mama mapa amo oina as a friend habdi kitang strict oitaraga su loinaraga mabu ngak selaga tu danaba chapibado adulthood pok chapibado ado khoigi ithaune haina ina khalle ko maramdi tu basya heta kai angang da koina bayade adagi noigi matam nate ga habiyade akhuju kalak panate ba shi matam natra aduna abde shi matam sa or paya ba se relationship issues amayam orakani breakup to ba mayam orakani moina de khan gi punchi shi lore kaina ahamba thengna ba matam da shi pot mayam se akhuju thengnaga la ini isa da hane yingjan se ba akoi matam da su tawr iko haina tin kut yo tharaga yeng taragadi mana khaliba karino habado isasna khaliba se karino phauri ba haido akoi khangma ngam doine ba adumaina communication phazana tawbi ba adigi phazana habdima understand tawbiraga guide tawbi taragadi even shugumba abdi akoina thoning da ba puni wakhal gi anaba bu oiro adigi shumba masana punchi loisin jaba
ꯍꯥꯏꯕꯗꯤ ꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯄꯨ ꯑꯣꯏꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯅꯣꯝꯃ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯗꯨꯅ coping ꯇꯧꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯤꯕꯤꯔꯤꯅꯦꯕ ꯃꯣꯏꯗꯤ ꯃꯁꯥꯅ ꯍꯩꯇ꯭ꯔꯤꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯃꯈꯣꯏꯗ coping ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯝꯕꯤꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯃꯦꯃꯣꯅ ꯇꯝꯕꯤꯔꯤꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯃꯁꯥꯅ ꯍꯩꯈꯤ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯤꯒꯤ copingꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯑꯦꯅꯤ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯄꯗ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯗꯧꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯗꯣꯛꯇꯔꯅꯁꯨ ꯇꯥꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯒꯁꯨ ꯉꯁꯥꯏ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕꯒꯥꯏꯗꯨ ꯈꯤꯇꯪ ꯅꯥꯀꯟꯗ ꯊꯝꯃꯀꯥꯟꯗ ꯃꯥꯒꯤ ꯂꯨꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗꯒ ꯍꯥꯏꯕ ꯑꯗꯒꯤ ꯃꯃꯥꯗꯨꯅꯒ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯧꯗꯣꯛꯇꯨ ꯇꯥꯕꯤꯔꯀꯥꯟꯗ ꯀꯗꯥꯏꯋꯥꯏꯗ ꯃꯥꯏꯁꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯅꯕ ꯃꯦꯁꯦꯖꯀ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯔꯤꯁꯤꯀꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ anniversary- ga ꯃꯔꯤ ꯂꯩꯅꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯅꯥꯊꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯂꯤꯟꯊꯣꯏ ꯍꯥꯎꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯛꯆꯤꯡꯗ ꯂꯩꯕꯤꯕ ꯇꯣꯉꯥꯟꯕ ꯑꯦꯒ꯭ꯔꯣꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯔꯨꯝ ꯆꯥꯎꯅ ꯌꯣꯜꯂꯒ ꯂꯩꯔꯤꯕ ꯍꯣꯜꯁꯦꯜꯗ ꯂꯩꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯅꯨꯡꯁꯤꯖꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯑꯃꯅ ꯅꯕꯣꯗꯤꯌꯥꯗ ꯀ꯭ꯂꯥꯁ 10 ꯇꯝꯕꯗ ꯃꯥꯔꯛ ꯈꯔ ꯅꯦꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯎꯡꯗꯨꯅ ꯂꯩꯈꯤꯕ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤ ꯉꯁꯤꯗꯤ ꯆꯍꯤ 10 ꯐꯥꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯦꯔꯦꯟꯠꯁꯤꯡꯅ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯃꯊꯧ ꯃꯉꯝ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯀꯥꯏꯒꯤꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯦꯃꯤꯂꯤꯁꯤꯅ ꯄꯥꯝꯖꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯥꯡꯈ꯭ꯔꯁꯨ ꯑꯉꯥꯡ ꯀꯌꯥꯗꯤ ꯍꯧꯒꯠꯂꯛꯂꯤ ꯉꯁꯤꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯉꯥꯡ ꯀꯌꯥ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯟꯅ ꯊꯣꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯃꯍꯩ ꯃꯁꯨ ꯇꯝꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯔꯨꯕ ꯁꯣꯁꯥꯏꯠ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯍꯣꯠꯅꯈꯤꯕ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯑꯉꯥꯡꯁꯤꯡꯗ ꯄꯨꯝꯅꯃꯛꯇ ꯄꯤꯕꯤꯔꯝꯃꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯅꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯃꯦꯗꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯐꯝꯁꯤꯡꯗꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯌꯨꯠ ꯃꯌꯥꯝ ꯑꯦꯗꯣꯂꯦꯁꯦꯟꯁ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯑꯦ clinical psychologist mental health professional ꯑꯃ ꯑꯣꯏꯅ ꯄꯤꯅꯤꯡꯕꯗꯤ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗ up and down mayam ama lakani ko lakpa matam sida nakoina khangadabadi laiba pochina aroiba pot natteba lairiba nangonda nungaitaba ma lakpa nangonda awaba ma lakpa se it's temporary matam kuina laigedawa natte aduga laiba potuna maram oraga nang ashonbani haiba natte nang se weak oiba haiba natteba aduna karigumba pot ama laktaraga su pukning wakhal gidang oiro lariki bu oirasu any hadi pesha nungshagi bu oiro adagi imanaba tinabagi bu oiro bullying bu anything laiba matamda nangi naknaba habadi sigi potsidi sina maram orega aisi wahan beyade aigi ai haina puglaiba potse yam fruitful oina hingado potsida asoiba to honba yade haina khalaga nangi imanabi wari sanaba nungaiba natraga parents natraga teachers natraga lakai gi ahalaman poktak loba yabada wari sana thokpiba aduga karigumba simyamse ngamdre haina khalagadi noina mental health professional da adum reach out to buchu karisu kaide si reach out to ba matamda nakhoida pungning wakhal gi anaba lai habanate sometimes miyoi ba mo oibanina nakhoi gi chahi sidadi emotion se regulate to bangamdaba shondaba makha tarakpa adigi shawarga kahena sawbuguma mayam ama yawbana simyam se kamaina regulate to gadage kaina skills mayam ama tamjanbasina mayam maru oi hairiba kwa aduna nokhoi khudimaki punsi se poklakpadagi yamna important noi noina akhoi gi hayeng future se semakadabo oibanina kariguma macha challenges macha laktaraga su magi solution laite haba laite solution loina lei aduna yarigoi strong oina habadi mayamda approach tawnabu hotnasi noi shonba nate adugi sorok habdi challenges lakpase kitang hotnanaba dum hotnaminase haina sumaina thamjage thank you so much sagachari aduga asigi thoromsida saruga beriba mayamsu amna machang oiba ofamsing haitare maroina risikeski family hanana su thagachari aduga asigi thoromda live to yaubiriba sing YouTube live streaming da hojik laibiriba mi oi chahunga humdrama pan basu hanana thagachari call lai call packet chadre maram dei thoromse almost ngasigi di loire aduga khoigi khudong chada ba haitare asigi studio technical problem laibadagi thoromase pungkhai ma chonthakre masigi damakta su ngapigani aduga ngasigi thoromasi da putokpada mateng pangliba diamond donors group
Hanana Tagachari, Loina Madam Sanatogi family, Tagachari Lintoy house, Tagachari, Loinana. I say Torom Sidoka Diamond family members sing the Sharuga Yobiba family, the Bakugi programs the sponsor of Yobiba Hanana Tagachari, Masikatanatana, Lily drinking water, Hanana Tagachari, Kugi Tabok Torom Kayada, Lily drinking water Nangasifa Wada, Torom the sponsored, Kugi Isinga, what Palend and Hona Biribado, Nasiki Torom get the shoe, Bibiriba Segidamata. Haningan later na Tagachari. Ngasigi Toromasi the Mapungpana, Saruganan Magidamak, Dr. Gi Chinba, Togai Kamarung, Kantok Piraga, Mapamasida Lapidana, Quigi Toromasibo Mapung Pan Biba Sigi the Muktashu, Diamond TV, Wahong Radio Gi, my Kadigi, Madam Mohana and Tagachari, Panamapu Kurumjari, Madam Vashu, Tagachari. Eastern Lily Drinking Water Gi Anouba Ezen Mangagi Mafam Miam the Pizari Eastern Lily Drinking Water Pambi Bisinga Pungdong Bamgi Oina 8131 915180 Lighting Enterprises Pungdong Bamdagi Fangigani Ani Shube Ezenna Water Wall Kanchipur Imphal West Mobile number 70052560334 Ahum Shubuda Kongapat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lera Mobile number 700509627 Manga Subada Kongman Mangjil Zone 1 Imphal East Mobile number 70856587732 Panjariba Ezen Manga Asi Lily Drinking Water gi oina Inong Nong Hangdok Chaba Ezen Singi Mafam Singasida Gedo Madumna Eastern Lily Drinking Water gi Damak Pau Phobio Nung tumhale Ishwar ki mangtak amadigi nung 27 mm gi mathakta leiba phawbada sangayumpham nungphau pakha bemda leiba sanahalgi mana masing semba hidak thakpadagi nungsing pungtum tumhanduna phanba ngamle masinga kidney ising komda leiba nungsing tumhanduna maipak na laying bangamle nung leiba singna amuktang sangyeng tawthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sangayumpham nungpho pakham mem